Hazrat Qatada rahmatullah alayhi hai wasak ngak na bakan na hotnaw maramdi wasak wada thugay ba asi Allah na sukpam pamde. أعوذ بالله من الشيطان الرجيم بسم الله الرحمن الرحيم والذين ينقضون عهد الله من بعد ميثاقه ويقطعون ما أمر الله به أن يوصل ويفسدون في الأرض أولئك لهم اللعنة ولهم سوء الدار. Achet pa wasak pikraba matungda amuk hanna thugairiba amasung mari mata punsinna bagi damakta Allah na hukum piriba adugi mayukta thina hanna basilli amasung laymay thakta gunahagi thabak shandoi makhoi mathakta la'anatni amasung makhoi na layrugadaba yum adu yamna fattaba mafamni. Ayat kungi mathakta wa'ada thugaibasingda tamthiba azab pigani haina Allah na khanghanbiri wada khilaf tawbasingda azab pigani haina hanna khanghalliba asumna atopa thabaksingi maramda pangyaw yawram loy. Maramaduna Mee Khudingmakna Toudaba Khudingmakta wasak wada ngakadabani. Hazrat Anas radiyallahu ta'ala anhu na huzur sallallahu alaihi wasallam gi hadis ama bayan tawri amanat pithoktaba mi adugi iman layte amasung wada ngaktaba mi adugi din layte. Hazrat Maimun bin Mihran nahay kafir amasung musalman animakta khet na balay tabapot ahum lay. Ahan bada musalman da oirabasu ghair muslim da oirabasu wa'ada tawrabadi nga kadabani maramdi taseng namak tawnari ba wa'ada adu Allah ta'ala adani. Ani subana musalman natraga ghair muslim oirabasu maritat na roidabani. Ahum subana migi amanat thamlam labadi thamhallam mi aduna musalman oirabasu ghair muslim oirabasu pithok kadabni. Quran Pak ki mafhum kaya mukta wa'da ngak nabapalli madugi maraktagi amadi asini wa awfu bil ahd innal ahda kana mas'ula. Wa'da mapungfa na ngau tasing namak wa'da gi maramda hisab lawgani.